ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨꯕ ꯁꯔꯨꯛ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯤ꯫ ꯊꯥꯎꯃꯩ ꯏꯉꯥꯟ ꯉꯥꯜꯂꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯀꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ?" ꯃꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯉꯛꯀꯅꯨ, ꯑꯩꯅ ꯂꯥꯏꯅ ꯇꯝꯕ ꯂꯥꯛꯆꯒꯅꯤ ꯍꯥꯏꯖꯕ ꯑꯗꯨꯅꯤ꯫ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪ ꯊꯣꯛꯂꯒ ꯌꯦꯡꯕꯤꯌꯨ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯁꯣꯝꯗ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯪꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯗꯅ ꯀꯅꯥꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯨꯝ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯃꯇꯤꯛ ꯆꯥꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤꯗ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯗ ꯍꯌꯦꯡ ꯂꯨꯍꯣꯡꯅꯕ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯅ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯠꯇ ꯋꯥꯠꯇꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯊꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯇꯨꯝꯈ꯭ꯔꯦ꯫ ꯃꯃꯥꯅ ꯇꯨꯝꯈꯤꯕꯒ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯍꯌꯦꯡ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯪ ꯄꯨꯝꯅꯃꯛ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯋꯣꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯥꯕꯨ ꯂꯧꯔꯤꯕ ꯑꯁꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯁꯤꯒꯤ ꯃꯄꯥꯟ ꯑꯅꯤ, ꯈꯨꯗꯣꯞ ꯑꯁꯤ ꯊꯣꯛꯎꯗ ꯍꯥꯏꯕ ꯊꯣꯛꯏ ꯍꯥꯏꯅ ꯇꯝꯂꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯑꯍꯤꯡꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯇꯨꯝꯈ꯭ꯔꯦ꯫ ꯇꯥꯂꯛ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯇꯞꯅ ꯁꯠꯂꯒ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯁꯝꯐꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕ ꯃꯇꯝꯗ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯃꯍꯥꯛꯄꯨ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯂꯤ꯫ "ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄꯅꯤ꯫ ꯃꯤꯅ ꯊꯤꯕ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯍꯤꯗꯦꯟ ꯇꯥꯐꯝ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯨꯔꯥ ꯁꯥꯔꯒ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯗꯨꯗ ꯃꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕꯗꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯐꯨꯔꯥ ꯑꯃ ꯁꯥꯔꯒ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯈꯨꯗꯣꯞꯀꯤ ꯋꯥꯔꯤ ꯁꯥꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯕ ꯑꯗꯨ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯂꯨꯕꯗ ꯅꯤꯡꯊꯧꯅ ꯉꯔꯥꯡꯇ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯪꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯦ꯫ "ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯃꯥ ꯃꯆꯥ ꯑꯉꯥꯡ ꯑꯣꯟꯒꯅꯤ, ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯤ ꯄꯤꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯊꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯕ ꯃꯇꯝꯗ ꯀꯧꯔꯛꯎ ꯍꯥꯏꯈꯤꯕ
mahakna mathawai kanbikhiba marupsing adu ningsinglakli. Aduna mahakna makhoi adu kaurage haiduna khalakli. Asum khaladuna mahakna itaw uchi haina hek kaurakpada uchi adu yaurpaga hek manaduna mamangda leiri. Mathangda itaw umaibi haiduna amuk kaurakpada umaibi adu yaurpaga hek manaduna mamangda leiri. Mathangda itaw sanamba haina hek kaurakpada sanamba dusu yaurpaga manari. Aroibada itaw lairen naha haiduna kaurakpada lairen naha adusu yaurpaga manari. Adudagi lukhrabi macha aduna marup singi mateng laujage haiduna kaujabani hairakle. Asumna hairaduna mahaki awaba wari punamak marup singda tamle. Wari adu tabada lairen naha adu na pukchel khojen khangdriba miduda aduk luba wabu haidokpa haunabra haiduna lukhrabi macha duda sauraga hairakle. Madudagi makhoi masel chaithoknaduna mana ngamjabi thakta ningthau macha nipibu thiba horakle. Ngaihak leiraga uchi aduna yumthong khuding changduna thibada phangdre. Umaibi aduna su koipai paiduna thiba matamda phangdre haiduna lagli. Adudagi sanamba aduna su torai khuding leptuna thibada thengnadre haiduna lagli. Akonbada lairen naha aduna hiden tafam mapada ising manungda pura amagi manungda ningthau macha nupi adu nupa amaga leire haiduna lukhrabi macha duda tamle. Adudagi makhoi karam tauraga ningthaugi macha nupi dudagi tampha khudop adu laurugani haibagi matangda khanari. Khanaraba matungda lairen naha aduga uchi aduga chatminaraga laurunaba yanari. Lairen naha aduna uchi adu mayada umlaga pura adugi manakta yauna chatkre. Adudagi uchi aduna pura adu khara chikthatuna manungda changkre. Uchi aduna nupa aduga nupi aduga sak saduna leiringe duda manakta changduna ngathu thengtu tawsalure. Ningthau macha nupi aduna uchi adu ubada yamna nungshirure. Yum mama palabadi uchi gasu marai nungsidrasi haiduna ningthau macha nupi aduna nga chaka pijaduna yamna luna tawbire. Uchi aduna su makhoina tawriba makhai iyada yakre. Mataw adu ubada amukka hena ningthau macha nupi aduna uchi adubu nungsiraduna tumba yaholage haiduna phamungda pusinduna tuminare. Uchi aduna nupi adu tumba ngaiduna leire. Ngaihak leiraga nupi adu tumthakre. Tanja adu lauraga uchi aduna nupi adugi khutta siriba tampha khudop adu mayana tapna satoklaga mayada umlaga pura adugi mapal puthoraktuna lairen naha aduda pire. Adudagi amuk lairen naha aduna uchi adu mayada umlaga lagli. Aduga marup mayamna leiriba mafam aduda thunglari. Lairel naha aduna migi pukchel khangdana kaidongaidasu achetpa wa khak haidok loidabani hairaduna khudop adu amuk lukhrabi macha aduda pire. Lukhrabi macha aduna su soikiba lankiba pumnamak pangbadagi thokibani pumnamak ngakpinaba marup sing aduda haijare. Adudagi marup sing adu kainari. Lukhrabi macha aduna konungda chatuna macha ibema adu leire hayengi numitta hidien dafam asida laibak miyam tilhanbiyu macha ibema soidana katchage haiduna ningthauda haijare. Ningthau aduna soiba yade ko natrabadi angang olagani haiduna lukhrabi macha aduda hairakle. Ningthauna mahaki hidien dafam laibak miyam tinnaba sagol pau thare. Lukhrabi mama macha adusu hayengi numit ngaiduna leikre. Asomda ningthaugi macha nupi adu mikap tholakpada uchi aduga khudop aduga leiramdre. Khudop adugi mapana ising manungda leiba ngamlibani. Asi haiduna ningthaugi macha nupi amasung nupa aduga yamna wana leire. Asomdana ningthaugi mangkhraba macha nupi adu hiden tafamda lukhrabi macha na piragani yenglusi haiduna miya pumnamak tilakli. Ningthau amasung angamathau singdu tillari. Matam asida lukhrabi macha aduna tampha khudop yayoibada hidien tafamda leiriba phura adu phukala u haina hairi. Madudagi phura adu ising mathakta phong launa phaugalakli. Asumna phaugalaklaba matungda lukhrabi macha aduna machaibema phura manung asida leibani haiduna ningthauda hairamlaga chatkre. Ningthauna manai singda phura adu laukhatlu haiduna laukhatlale.
ꯑꯗꯨꯗꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯑꯉꯥꯡ ꯑꯣꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯀꯩꯊꯦꯜꯗ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯗꯨꯅ ꯋꯥꯅꯕ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯁꯥ ꯉꯥ ꯎꯆꯦꯛ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯤꯟꯅꯔꯨꯕꯗꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯂꯛꯈꯤ꯫ ꯈꯔ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫